FDA na Johnson Baby Powder License Kakhre Malemda khwaidagi belu leiba company singi manungda ama oiriba miyamna ngang singi damakta yamna pamna sizinariba Johnson and Johnson Private Limited ki Baby Powder ge manufacturing license Maharashtra ge Food and Drugs Administration FDA na Kakhre hiram asiga mari leinana state government agency na phongdokibada company gi product Johnson Baby Powder asi pokpada ngai bangang singi unsada soghan ba yabagi oithokpa lei powder asi gi sample laboratory da changyang pangthokpada leifam thokpa standard adu yaude hai ki FDA na Johnson Baby Powder gi sample sing adu Pune amade Nasik tagi quality check tongna bagi damak khomgat khibane maruina Kolkata da based over Central Drug Laboratory na sample asi gi pH test tobada IS 5339 2004 ngakti haiba report pirakraba matungda FDA na powder asibu thingjin khibane loina na market gi hana thokraba stock sing khomgana ba order amasu thokre Lisipriya kanguzam United Nations General Assembly saruk yanaba India thadokre masagi sahi tara khaktangai ribe Manipur gi hokhiba malem gi masak nairabe climate activist Lisipriya kanguzam United Nations Headquarters New York USA da pangthokliba malemgi khwaidagi maru oiba amadi achouba mifam ama oiriba humbudraga taret suba United Nations General Assembly da India gi mihut amo oina saruk yaruna ba khongsan khre United Nations ki Secretary General Antonio Guterres na mahakpu mifam asi yaurana ba akhana ba sebaw tharakibani haide mahakna UN Transforming Education Summit saruk yagane mahakna India gi mihut ama oibada natana malemgi angang million kaya gi mihut su oiribane Sahi khudingi September thada United Nations ki member leiba kaya gi malem gi lusing basingna malem gi maru oiba wafam kaya khanana bagi damakta UN headquarters New York ta mifamasi pangthokhi handak sahi humbudra ka tarelak suba UNGA gi mifamasi hauki ba lebak pokpa numit September 12 dagi phamba haukhre ahan ba awang ba thaki lusing basing gi general debate asi September 10 dagi haugane PLA gi lanmi ahum iba leiba ki damak thawaina pontha pi khre RPF People's Liberation Army gi lanmi ahum tha asigi sesat tara ga tret ki ayuk pung mapan lom ta ba matamda Kamjong district ki mafam amada thabak amagi chatpada hana lumduna leramba yakna ba Indian Occupational Force na satharakpa landa amada ima leiba ki damak thawaina pontha pi khre haina aina thingkraba Revolutionary People's Front RPF ki Assistant Secretary Publicity Bankim na thadorokpa cherola man phongdorok le cherola sin hai laibag thiba thokdok aduda PLA gi MC 329 Captain Hongba Elias Lucky asengba ming yumnam Lucky Elias tangba apokpa yumnam Tomso apokpi yumnam Ongbi angai nupi macha laifam More Turel Wangma Ward number 7 MC 338 Captain Sajid asengba ming Wangkhem Jiten Mitai apokpa amadi apokpi gi ming Wangkhem Kahui Mitai amadi Wangkhem Ongbi ahan be laifam Yaripok Hairong Thongkhong amadi MC 361 Captain Sasikanta Elias Ayangba asengba ming Moirangthem Bisrup apokpa amadi apokpi gi ming Moirangthem Bibomsa Mitai amadi Moirangthem Ongbi Sumila Chanu laifam Wangkhai Ayang pali ningthem Pukri Mapal ne Captain Hongba Elias Lucky 2006 ki August kunda RPF ta yaurok tuna PLA gi basic military training da mai pak tuna 2006 ki December kun mangada war office na A2867 ACP ki marup asina lup asida yaurok pa matamda iday bag iramdam gi ningtam lan asida lingzel manana kathokpa magaloy na laibak miyam gi thabag tawge khanbada gi RPF ta yaurok khibani hai na phongdoklam ki Captain Sanjit 2007 ki March section tarada RPF ta yaurok tuna PLA gi basic military training da mai pak tuna 2008 ta war office na A3080 ACP ki YK College Wangjing gi principal transfer tawba yaroi haiduna mahiroi singna khongjang changsen khre Maitai pangal singna higher education tambada reservation implement tawbiyu haina khongjang changsen khre All Manipur Muslim Student Organization AMSO amadi AMSO ga sanmin nariba union sing Mumwa, MU, PSU, DMU, MSU, DMRs, PSU, DM Science and APSO Thobal District na mayang Imphal da leiba
di Mayang Imphal Bengal Higher Secondary School Mayang Imphal da mitay pangal sing na higher education tambada reservation implement tawbiyu haina mahiroi kaya na placard poster paiduna slogan kaya lauduna akan bamong da yaning da bapongdokre haukiba September 13 2006 da matamdugi Government of Manipur ga amsoga kuyak pinaduna mitay pangal singbu job amadi professional coursing da chada mari reservation chanahan biramme adubu khwaidagi laibak thibade 2006 dagi hauzik phauba government na higher education tambada maitai pangal singbu hauzik phauba reservation implement tawbidana lairiba se amso amadi amso ga sanminariba university singda laiba union singna maitai pangal miyam asibu asuk kuiba matam asi slow poison thadaduna community asibu chawkhatpagi lamjelda khumang chawsilaktanabagi lalong amani haina laujai amso amadi amso ga sanminariba university singda laiba union singna manipur gi mafam khudingmakta satuna amadi atopa mapalamdagi mateng logduna akan mamawongda khongjang kaya makha tana sangsinduna manipur da laiminariba community singa manaba khunai ama oinaba honakigane loinana manipur gi praja section khudingmak amadi mapan lamda laikhraba manipur praja miyam singna amso amadi amso ga sanminariba union singna democratic oiba khongjang changsilliba sibu support tawbiyu haina haire British lengaktagi lamdam sibu kanana bohona kiba ningthau chaurajit ki masanupa Narendrajit pu lengaksina amasung hero oina sakhang biyu Mahabir lamdam asibu British lengaktagi kanana bohona bada hanbo oina British ki mayokta lan haukiba ningthau chaurajit ki masanupa atomba sana chahi ahum haina khangnariba Narendrajit pu hairiba thauba se lengak asina amasung hero oina sakhang biyu haina ngasi Northeast India Habitat People Front na sinduna Manipur Press Club ta pangthokpa pawgi mifam amada front asigi president Waina Mahabir na phongdokre Education Minister na Bisnupur District ta ahanbo oina Bala Project hawdokre Manipur gi atay mafam singdadi hawkraba Building is Learning at Bala Project Bisnupur District ta su ahanbo oina Education Law and Legislative Affairs Minister Thongaujam Basanta Kumar na Foizing Primary School, Foizing gi makada ngasi hawdokre More Police ki Highway Patrol Team mathau tawba hawkre matam khara mathau tawba lepluraba More Police ki Highway Patrol Team gi gari sing amuk nauna Imphal More Highway da numit khuding gi mathau ningthina tawduna section thawrang laukhatle hakchang gi phibam chada hompu dagi na marifu phauba soinairaba singda thagi pension lupa chamnga piraga ne Chief Minister Prime Minister Narendra Modi ki sahi humbudraga nithoirak suba mapokumon gi harau tayamba phongdokpa oina mathang thadagi hauduna chada hompudagi na marifu phauba hakchang gi phibam soinairaba singda thagi lupa chamnga allowance pinaba Chief Minister N Biren na ngarang laukthokre NRFM na September 18 da Manipur pumbada thingba thamkhre Manipur Merger Agreement da Manipur da masagi ningtamba mukhanjinba yaroi haiba warol yaubra mayam humna hangsi wahang asigi paukhum India lengak na pigadavane lakliba September 18 da pung 13 Manipur pumba NRFM na athingba thamle mai ising ana layeng media natana sathok sin tawbigano masidagi thokpa afafata masa na pugadavani haina National Revolutionary Front Manipur NRFM gi Information and Publicity Secretary Sana Jauba Maitai na thadorokpa Cherola man haide Cherola sin hai kumja lising amaga chamapan nifuga mapan gi September 18 da adom gi hingbagi mamal adom gi ningtamba namhatkhiba mangankhiba numitune pumnamak na khangminase adom lainga ki thawai purabasu phajaba yumda leirabasu ananba lambita salabasu atangba gari tonglabasu ahawbata sarabasu mai hendokna tamnarabasu ningtamba haibadu yaudarbate Minai gi sor honduna hinglibane asiba mida hairiba singasigi chanafam leitabugumbanai khunai amagi hingbagi saktamdi ningtamba haibasina lepibane ngasigi India lainga ki state ama oina leiriba Manipur khunai apikpa leibak ama oina maningtamna ningtambagi sor honduna laingaktuna palami haire aroibada tabiriba pumnamakpu thagatsari